Pauchari Yampum Uiba Uiba Pau Kara update Togeri. My infal Bangunda Muslim do Pilising Ama Hianban Hijab Ting by Yaroi, I don't know Kongjang Sansan Gre. Ngasi Bangun Youth Development Association BYD and a Sindonamai Infal Bangunda. Midai Fangan do Pilising Ama Hianban Manipur Amadi my infant Hijab Ating Balade. Hijab Ting by Yaroi, Hijab is alright sign Tava Vener Vitona release at Gre. Masing jam lava mitai pangal nufi mem na rally lak pada lambi da Congress sogot pamyoy kran lambi thasin dona banner munana bahona bada natana BYD egi thaumi amada nungna chuduna phuwada gi thina soke ngasi BYD en sinduna salipa wakat khongset asida rajniti gi oiba kodong chabal longna ba Congress sogot pamyoy khoso khrana thugaina na bahona khiba adubo BYD en yamna kanna janing da phong dokre ngasi dagi sahi mangagi mamangda Congress lengagi matamda mai infanda leba Islam lining chatpa Muslim sing bakaramba fibam da thamlambi haibase punmangna khangnarwa wafam ni haina BYD agi masin chatpa Muhammad na media da phongdoke manhai Karnataka da hijapo singnarakpa si aiko yaningde Karnataka gi district amada Muslim bahiroi nafi amada extremist ki saglo loba bahiroi khana thogan ki ba thonga du janingde extremist ki thong chathagi ba adu da masing jamlaba nufa sing adu muskan khan ko ba miyoi amana Akiva mata yaw na mayuk na kiba adugi na magta ikay kumnaba amasong pungning thawat po lagli ayre. Ato papaw amadana ngasi ahing nung yay dagi nasan hawe ani magta matam kaktaba economic blockade sa taragani ay nalag thokre. Manipur lengak na Mahatma Gandhi National Rural Employment Guarantee Act MGNREGA ki thadok phum thokpa sen phamjeng. Thadok tawagi mayukta ngasi ahing nung yay dagi nasan hawe ani magta matam kaktaba economic blockade sa taragani ay nakangpokpi district ki manung chanalaipa Jam 5 Block Chief and Chairman Association की बीच ने खुद एक पीतन फ्रेश तथा दोरक बच्चे रोल मन आये आइए पॉलिटिक्स दी मियोई बकी मिनुंग सी ह्यूमैनिटी द बेस्ट दोरक तौजे बने चीफ मिनिस्टर यूनियन मिनिस्टर सिंह मणिपुर द तोइन लाकपदा कांग्रेस न करिगे मिपारी बनो साडा आइए पॉलिटिक्स दी मियोई बकी मिनुंग सी ह्यूमैनिटी द बेस्ट दोरक पॉलिटिक्स तौजे बने अवाना तारकपदा मतेंग पांगबा नुंसीनाबा फुरक बने Wafam Jiribam Kendra da BJP ki Merip Uriba Namayapam Puda Sandra ki Mikhal Gamari Lenana Fang Thokpa Mifam the Minister and Berena Fang Dokibane Mana Makataraduna BJP ki Lengak Asida Miam Ijat Lining and Bangamle Magna Makataraduna BJP ki Lengak Asida Miam Ijat Lining and Bangamle Lamda Masida Kundariva Frup Sing Nungsi Sana Himinarakpa Sahili Sing Ongi Puari Lejabalam Damne Sahitara Mangage Congress ki Lengak Matamda Taxi Kasi Kangarataba Mui Amadi Kai Komnadava Lambi da fawa police na hangoi chongan ba kaya lehen ke sahi manga ki BJP ki lengak lakpada ki ima seng mafuroi ba masa sing jum da halakta bagi thonggal da jarek tunda leramba thonggal da gari makhol ta bada ki naramba kaya sahi manga asita de lai kedre aduna miyam na nungsi biduna BJP da sakti pibiyo makata na miyam ki awar fa sing amri sakko thorangi thabak sing paikan na ba jiribam kendra da BJP ki mirep oriba bodhasandra da bhot pibiyo miyam na hak po sokat piyo aike Mangna makha taraduna handaki Jiribam da BJP ki ticket miyoi marina tana bada Bodhasandra na fanglabasu mahaku makhoi marina chogat piba na soidana mai pakani aige ngasi ki thorom asida Assam ki housing amasung urban affairs minister BJP Manipur Forest election in charge Singar Rajya Sabha ki MP Semba Sanajawa BJP Jiribam ki president KS Haridas amade Manipur Youth and Industry ki cooperation ki vice chairman KS Sarat Kumar Singh Sarabia ki aire Amaromda Thangmaiban Kendra da BJP ki Merip Oriba Jotin Waihong ki Thangmaiban Hizam Laikai Deliva Masagi Yumda Firal Singhatpagi Thauramda BJP Manipur Parties ki President S. Sardana Fangdo Kibada Congress ki Matamda Delhi Desalag Minister Unava Fangtan Hala Kivado BJP ki Legak Matamda di Manipur da Toinala Tuna Sakot Thorangi Tabak Sing Paikat Minari Makatarakpa Atopa Pau Amadana Miam ki Yaudana Maifa Kiva Malim Delaite Haume Sarkar Faibani Chawi, Sarkar Fairambani Chawi, Adova election ki campaign tawda vote fangnaba propaganda tawda miyambona thaidona thamlamba haivasi lamhina tawganba asonba politics ki blunder game ne vote ponana pagi maram suni Manipur na bharata karna funke Manipur ki puari da malem ki oiba international trade ki halaire malem ki miyam na di khangli vote lepliba nakhoi masibu kari ki na thaidona wangang thopangamdre Board ki kudong sabal law na nabalam da masigi fuari bo yamna hantava thak da thamlaga political power fainanaba tawigano haina Federation of Homi ki president safam jadu madina thadorakpa cherola mana aire cherola sin makha taraduna kanglai pak Manipur mayak siang daba merger agreement ki hona Manipur bo statehood fangnanaba Nipan suba schedule da chananaba university lingnanaba afaspa 1958 laukthongnanaba kangla da ki Assam Rifles laukthongnanaba alfi system chananaba salut state fangnanaba issue sing miyamna tawduna lagle
Miam gi akan be yona stedut fangre midai lon ifan suba sedul chankre kangla dagi Assam Rifles lauthokre loidana Manipur University su Central University do ongatkre Manipur da ALP system sanare puramaksi matam dugi sarkar da chatagi ba akan ba miam gi safu sing aduni isu sing asi mai fak pa ai ba doira pane miam na sarkar na koi gi nakta kholau thamlak tuni iho ki ba mai pagan ki bane hai basi Manipur da leiriba political party khudimona khangjin ga da bani aire sarkar fai ba madi po pairagan ihana chong thorang liba political party na khoina miam gi yaw dana karma miam gi isu sing mai pagan ki ba yaw khrabagi ana su cherola sina phong thorakle Unit Home Minister na COVID-19 manung da Delhi Police ki person ombudra pun lai kita bada nongai ta phong thokre Unit Home Minister na COVID-19 manung da Delhi Police ki person ombudra pun lai kita bada thamoi sok nongai ta phong khre haukiba COVID-19 manung da person ombudra pun lai kita ba se makhoi na corona manung da lai kita ba amadi Delhi Police na hariba matamasi da utkhiba makhoi gi thoduk entokpa assessment sing adu ki matik singthani ngai ni aina Amit Shah na phong thokkiba ga loinana makhoi corona manung da laukiba thodang adu ki matik leiba ka si ki oina singthani ngai ni aikre Nagala marom da Jammu Kashmir da security ka khuthongna bada terrorist masire nomai grenade fangle Jammu Kashmir ki Poonch district da security ka khuthongna bada Laskar Itoiba ki lalhopani aiba miyoi masire mangonda ki nomai grenade amadi kapa yariba maru kya fangle aire RVI ye gimrep Maheswar ki firal singat kre Maheswar Soidana Minister ohengani Ramdas Athwale ngamloidaba amadi aranba commitment firaga miyam ki thabak tawroi Maheswar Kaishamdong Kendra ki Republican Party of India Athwale RVI ye gimrep Maheswar thangnaujam ki firal singkat bage thaurum ngasi Maheswar thangnaujam ki miyam ta pang thokre thaurum atu da athoi ba mithunglen oina saruk jara duna RVI ye ki losingba Ministry of Social Justice and Empowerment Union Minister MOS Ramdas B Athwale na ai lakadori ba mikhal asida Maheswar soidana mai faktuna lengak sembada minister ohengani Maheswar Manipur khakki natana India pumbagi oina RVI egi general secretary su oiriba matik charaba michagamane miyam gi thokul tawna bagi damak Maheswar da party asna ticket pi bane mak soidana mikhal asida mai fakani mak ngalingai tigi matik sava activist am oiduna lake kendra sigi miyam gi damak mak na angamba thakta honare JP Nadda na hayeng BJP ki manifesto fonglagane BJP ki manifesto hayeng national president JP Nadda yawna fonglagane manifesto asidam miyam gi apam opinion vox ta thadaraki fasing amade miyam na sasin tawraki fasing aduda jumpham oraga sembane BJP na mapangal kan manifesto da yawri pa khudimak thapak oina pangthok na bagi damak lakriba mikhal asida sarok hom thopagi ani de board ka pa mathau taban miyam na BJP da board thadabi na bagi damak ta Dr. RK Ranjan na afil tawgre hayeng BJP ki national president JP Nadda yawna fongdoriba BJP manifesto ki free event pangthok ki bagaloina manifesto committee BJP Manipur Pradesh ki chairman su oriba Union Minister of State Dr. RK Ranjan na hai hayeng fongdoriba BJP manifesto asi party asina karaklaba matung sahi mangara tawgataba madi hogiba sahi singda se thawba thabak sing yenglaga phongbane Prime Minister Narendra Modi ki apam bagi matungina chap manana chakhotminaba amaga thajaba thaminaba amadi punna honaminaba aibasane aroibada content sing asigi marbiba pau khara asiba pau tamjariba Manipur Local News YouTube channel amadi Facebook page asidagi yangbiriba punamuk pathaga jari channel asin atom ta kanarabadi subscribe to television subscribe to biro maloinana like and share tabusu kawi ganuk namapo amaga hana thaga jari